Senior SP Nagaland AMADI non-socio political commentator Potsangbam Sonamani na MASAGI ANABA AMADAGI Leikhidabada United Committee MANIPUR UCM na Awaba Phongdorakli UCM na Thadorakpa Chirol amada Leikhidabada Potsangbam Sonamani Lakhipur Khuman Kasa District Assam da pokhiba aduga matam kuina Nagaland da police officer ama oina thabak tawna Manipuri singi yaifanaba thabak kaya tawbirami Assam Manipur Tripura Nagaland Meghalaya na chingba mafam singda khundariba Manipuri diaspora singi apunba wakalon sagatnaba honaramki Northeast India da khundaminariba Manipuri Mahairoi Singh Loop Singh Sinduna Pangthokiba Manipuri National Convention kaya dasu thawai hakchang yauna saruk yabirami Manipur gi isu kaya da rinon socio political commentator ama oina achobo thodang kaya lobirami ozana Leikhidaba asida Loop Singh gi mention bang ngamlaroidaba awat pa ma oihobata natana Manipur imagi atangba mapari ama mangjaba oiragani amadi leibak miyamna thengna horiba awaba amasung nungaitabadasu UCM na saruk yari haina cherolasina makhatari